अहानबद मरुइबा पाउसिंग पिजरी जर्नलिस्ट की पेंशन स्कीम अमदी लाइबक थिबा थोकतोकता लेखिद्रबा मतुंगदा पीरिबा सेनफम हेंगतनबा होनरी हाइना आईपीआर मिनिस्टर टीएस बिसोजिना असेंबली हाउस थमखरे अमदी जेसामी पीएचसी दा खुलाई मतिक चाना लेतबदगी डॉक्टर सिंगना अना लायंगबदा चावना खुदुंग चादबा मायोकनरे खुरुमजरी आईएसटीवी पावमियंग ताबिर सुंबु तारामुक्सरी हजिक मपुंग ओइबा पाव संदोन पिजरी जर्नलिस्ट की पेंशन स्कीम अमदी लाइबक थिबा थोकतोकता लेखिद्रबा मतुंगदा पीरिबा सेनफम हेंगतनबा होनरी हाइना आईपीआर मिनिस्टर टीएस बिसोजिना असेंबली हाउस थमखरे खांगाबो केंद्र की एमएलए सूरज कुमार ngasi असेंबली दा स्टार क्वेश्चन दा मणिपुर की जर्नलिस्ट पेंशन स्कीम अमदी लेखिद्रबा मतुंगदा पीरिबा सेनफम असि हेंगतनबा वाफम पुखलके महाकना इंडिया की अतय अतोपा स्टेट खरदा जर्नलिस्ट सिंगी हाउसिंग लोन चाहिदा चादा लुपा अहुमगी इंटरेस्टा लुपा लाख कुनमंगा फावबा पीरी अमदी मखोई की मसासिंगना लाइरिक तंबदा क्लास 10 फावबदा थागी लुपा लिसिंग मंगा फावबा एजुकेशन लोन अतोपा स्टेट सिंगदा पीरिबा सिगुमना पीबा यारोइद्रा हाइबा वाफम पुखलक्की कोई हाउसिंग लोन से मध्य प्रदेश दा अप टू 25 लाख पे हाउसिंग लोन पे गवर्नमेंट लोन पीबा और एनी टाइप तौरगा अखोई बैंक अमगा गवर्नमेंट टाइप तौरगा लोन हाइना पीबनिना मोइना सिंगकदौबा दुम लैरबने सर मसिदा खितंग मोइदा 8 पीबी बै वानी दा सर अखोई मचा सिंगना मेट्रिकुलेशन बुक तंबदा ओडिशा दा 5000 per month मेट्रिकुलेशन बुक द रुपीस 2500 per month post matriculation under Odisha working journalist welfare मसीगुम्बा कइनो अमसु अखोई मसीगुम्बा अम तौबिबा यागद्रा यारोइद्रा हाइबदुमगा सर मदुमगा थागचनिंग एमएलए सूर्य कुमार थमलकिबो वहांगी पाखुमदा आईपीआर मिनिस्टर बिसोजिना हौजिक जर्नलिस्ट सिंगी पीरिबा पेंशन की स्कीम लुपा लिसिंग तरुक असि लुपा लिसिंग तरादा हेंगतनबा होनरी फैमिली पेंशन स्कीम लुपा लिसिंग अनि असि लुपा लिसिंग मंगादा हेंगतनबा होनरी जर्नलिस्ट सिंगना लाइबक थिबा थौदोकता लेखिदबा मतमदा पीरिबा लुपा लाख अनि गी सेनफम असि लुपा लाख मंगादा हेंगतनबा होनरी प्रेस कॉलोनी असिसु सेमगतनबा होनबदा आयत अपन खरा लेबदगी खुदोंग चादबनि हाइखी सागी पेंशन की स्कीम से हुजी पेंशन की सी अखोई पी अखोई की लाइरिबा कनोसी अखोई हाना लुपा कनोसी लुपा लिसिंग मरी पी अदुग फैमिली पेंशन देनो लुपा लिसिंग अनि अनि पी अदुग सिसु अखोइना हेंकलनसी हाइदना हुजी हुजी अखोई कैबिनेट मेमो बो प्रिपेयर तौर लेरे पेंशन सिना अखोई कनोसिना लुपा लिसिंग 10 ओइबा अदुग फैमिली पेंशन सिना लुपा लिसिंग 5 हाइदना अखोई ngसाइगी कनो ऑनरेबल मेंबर ना अखोई लेरिबा प्रेसिडेंट करीना समवेयर मागी स्पीच तक करी फोंदोखिबदो मदो अदो कोई फुलफिल तौहनगे अदुग हेना होजिकी मतमदा लुपा लिसिंग 5 लिसिंग 10 सी कछु नते ngसाइना कोई ऑनरेबल मेंबर ना सुदम पनबिगिबने सिसु अखोई दम यंगसेलगा लेरि कैबिनेट पास तौरगा सोने नमकी पीरगने अदुग ngसाइ म चिथा जौबदा अखोई लेरिबा चीफ मिनिस्टर के हक्सेल की तेंबांगदा अखोई लेरिबा जर्नलिस्ट सिंगसे सिसु लोय कवर तौग्रबनी होजि एनी अदुगा इवन होकर के लेरिबा मी सिंगसे सिसु अखोई चीफ मिनिस्टर के हक्सेल की तेंबांग सिदा लोयनमक तौग्र सिमसु आई हाउस थमजा होगे अदुगा ngसाइगी अखोई प्रेस पाकी से सुमी अखोई ममांगदा सु दुम हागे दु मतमदु सु प्रोसेस ता लेबा इन प्रोग्रेस ता लेबनी ना इन प्रोग्रेस ता हाजे गिबनी अदुम होनरियना होजिक सु दुम इन प्रोग्रेस ले मणिपुर लेंगाकना चिंगतम थोंग मानहनगनी हाइना हाइरबसु उखरुल डिस्ट्रिक्ट की नागालैंड का लोनाबदा लैबा जेसामी पीएचसी दा खुलाई मतिक चाना लैतबदगी डॉक्टर सिंगना मिहुल येंगलगा लायंग हौरी मतिक चाबा लायंग संग लैतबना जेसामी की खुंजा सिंगना नागालैंड लोमदा चलगा लायंग नहौरी मणिपुर लेंगाकपु वारौना नुंगाइतबा फोंगलोक नहौरी इरम सिदा पाउदम अमा अखोइना हौजिक लैबा मफम असि इम्फालदगिना किलोमीटर 134 लापना लैबा जेसामी की पीएचसी की ममांगदनी हाइबो हॉस्पिटल असि उरखुंदगिना जेसामी फावगी हाइबदी किलोमीटर 119 असिगी मरक्ता अमत ngareba layeng sangni haiba layeng sang asida hauzik khunjasing kari kari mayok nari matangda lairamliba staff singna ISTV da phongdrakpada. The difficulties which we face here in PAC is that the manpower, we have acute shortage of manpower. In a PAC, actually the sanction strength should be 16th or 17th, including all the staffs, like say doctors and other paramedical staffs. But we have only five staffs here. Excluding that, recently joined doctors. 3 doctors have arrived and they have joined us. We do usually refer to higher authorities since we don't have any investigative facilities here. We don't have X-rays. We don't have lab test to diagnose diseases,
and we don't have the trained manpower posted to our PSC. Okay, Manipur state quite the last oi bini. Okay, government Pazana yung bida, okay, go. Aduge, okay, the Kaikono yam hang yaba. No buluna to the manana adung basukwa hang ba, adoke ikaiba, Zapadi Kachuka, Tokujodum, okay, Kara, okay, ying the Malako, Koise Kara, Tungana, in Topomal and Okujodum, Pukning Chadum, Night Evaco. The way quite Anakpa Nagalangi district Ama Pek district and Amale, Pek district that district hospital lay only 32 kilometers, 32 or 31 kilometers Kaktani, Aduga, Matanda, the way Krino Amukshu. ADC post ay na Malorida malabni adu dadi community health center ana labni ani makta makhwegi medical gi facility shunna labni adu akhwegi emergency weba adu ga akhwe darkar weba kan dadi akhwe facility phand ba kan dadi makhwegi community health center Malorida adu ga Phek district civil hospital chalaga akhwegi ana basi yan thokni adu Nagaland da chat basi yami kaiban maramdi akhwegi si Iran su labni neighboring villages of Nagaland gi akhwegi land dispute labni land dispute leba loina leba kanda akhwe adum lena adum migi Nagaland state da Nagaland gi hospital da anaba yanba duga delivery to bisi akhwe khun gi mission ji yam ikai ba phangai khun da leri ba mission di kana kumba sindi akhwe si Manipur da le debi akhwe Nagaland within Nagaland da labra hena khali ba misu labni mi lising taratre hen leiba mafam asida leiba amat ngarba ana layang sangsina asigma thak asida leiraga kadai dagi apunma Manipur no kadai dagi saukhatpa Manipur no mang dariba makhoi gi khudong chaba yengna sakhiba matamda yengna leihabu natna upai leiroi haidra su khunja singna makhata na pen da phangdorli nanaw thakdam loina no pawdam jariba ningthagam sana jaw mitai jesami PIC Technopol district ki nongna SP Oreklaba TS Bikramjit na More ki public leader singa sakhang maihang nabagi thoram ama More police sendor pangthokre More police ki IB da pangthok kiba thoram adu da More ki nongna lakpa SDPO Binoy Chongtham More ki tongan ba civil society organization singi lusingba sing amadi hana mafam adu da leiriba police officer kaya susar yakhi More town amadi Imphal More lambi da tattana traffic jam thokle basi kohonna ba More fire service na maihog langpok thorpada Ningthi na mathok tawba ngamnana ba amadi atay chakwa thorangi matangda wafam kaya civil society organization singi maikidigi phangdunakhi Imphal West 2 gi manung chanba Mekola Primary Health Center asi mafung fana thong hangduna thabak tohon biu haina Mekola gi maina paibi singna paumi singda phangdokre sel gi demand tawba singna Primary Health Center asi numidangda thong hanghandabagi khongpham asi handopiyu Mapung fana hospital si hana gumna miyam gi seva tahon biu haina Mekola gi maira pai bi pebam Bhanumati na phangdorkli Mangdi ekhoi Dr. Sangse thingjandu thambirame khulo lerona ribada leiriba ekhoi yamna lekai ahom sidana tane ekhoi ara pam phamdagi stum laktuna ekhoi gi yamna natai chana thamjariba ekhoi ni thawai ni khanjariba ekhoi gi Mekola PIC da khulekai ji gi mirombi singi yamna tangai phadaba ekhoi gi kaibe yadaba hidak chabagi samaina thingjan bi bisi yamna nongai jadabadagi akhoi si ki ibung ipa singi dai khoina sigum thawdo se tahon biganu awana nang han biganu ahing taibang khangdana akhoi di anaba habasidi tambangam banatabani akhoi na wajari basi kitang ko han biduna akhoi lekai sigi awaba se ko han bina ba haidana akhoi lekai myam hauduna kai gumba akhoi gi meeting ase phamduna ngasi gi thawdo ase akhoi tawjabani aduna sigum thawdo ase matungda tawbiganu makhata na akhoi na akhoi gi duty tawjabada makhata na yetpidana ba akhoi na Oinam Kendra gi Local Area Development Fund gi ani suba installment gi lupa lak yangkai beneficiary tarahumdoida Kendra gi MLA ni yanthokre ngasi ma ki yumda pangthokba thoromadu da MLA Radha Kisorna Kendra gi oina MLA Local Area Development Fund gi chahi gi lupa crore ani pitharkliba asi miyam da haktheng nana thabak taholabadi Manipur asi chawkhatpa lamdam ama ohenba ngamgani ing sok lising ani ga taramapan gi manungda oinam Kendra da yumthong khuding da afaba thaknaba ising phangalagani Oinam khaktagi natana lupa crore kuntaba water supply scheme ama paikhatuna miyam da afaba thaknaba ising phanganaba honari haiki Government si prajagini prajana semjaba government ni maduki chapchaba thabaka do aikoi hajik leriba Sri Biremji Honorable Chief Minister of Manipur mahangna lusingliba sarkar asna paikhatna kanna honajari hairiba se onthokna bagi damakta aikoi Honorable Chief Minister na mahaki akhanba mityeng mahaki adugumba koigi se step sing do lowa leire haibadu aina ngasi singma tanja sita lawjaraga mayam da lokthok sari
Mamang thagi tang taragani pandagi numit taraga mangani chupna CI College Bisnupur da chatharakpa news reporting gi certificate course ngasi college asigi conference hall da loshin kre State Institute of Journalism DIPR na sinduna Bisnupur district ki oina mahiroi kuntra henbana saruk yaduna chatharakpa course asi loshin bagi thorom da college ki principal Dr. M Mangi Singh course asigi convener mathematics ki head of department Dr. K Tambra Dhaja amadi course ki coordinator Sana Tombi Wangkai Mayumna Maru Bamyu Singwena Saruk Yaki College ki principal Dr. M Mangina course asida Saruk Yariba Mahiro Singdasu Masa Masagi professional line da Chatnabagi Kudong Sab Amasu course asina pire Makatana DIPR na sigumba course asi Maka Pangtohaningi Bagi Apamba Pungdoki Person, we should not be ignorant knowledge of news and news reporting. It is a must that we should have some idea what is reported in the newspapers, what is reported in the print and electronic media. And I also hope that such courses will come up to CI College in the years to come, and we will be very much grateful if further such courses are given to us and to benefit our students in due course. Sahi kayagi mamangdagi Manipur lengakna Jiribam district ki Assam ga lona ba ngangkhaida Manipur gi nongsup sanathong sagani haina urep uyung tamkhraga thabak oina pakhatre hiram asida pawda mama Jiribam gi Western Gate haiba foundation stone yungiba aduguma mafam asigani handak chakhiba sahi 2018 gi September gi tang 18 da Manipur gi honorable CM N Biren Singh hana Jiribam da lakku matan da Jiribam praja da haiba Western Gate asi athuba matan da tha amagi manungda thabak pakhatuna Western Gate asi saragani haina thajaba piramba du asi pawba thabak da ondhok bidabana maram oduna Jiribam prajana mungai ta phungdorami Sarana sahi taraga taruk taret si koi khang dun lai adubu laibok phaba haigadra koi khwade nungsi jaba amasung thajaba hojau jek paliba lenga sigi gai khumjari ba sri brain na hokiba 2018 gi September da Jiribam da mahaki thajaba ya ba dungba kolik mayang golena na jiri praja miyam gi mangda mathangi thadagi saba horani haibagi afomasi miyam mangda phondok piramani ngasi haramba afamadu ngakta bagi mongda Aci tha manga taruk lal bahauda hoji phawda getchi sabagi kariumba irang amata udabasi jiri miyamna penda ba phondok chari honorable chief minister laikhidraba w nipa masa singna koi rep tambiramba adum ba jiri gi border koi bafam je sagane taruk western gate hari western gate also ani nauna tha mai manungda koi hari western gate sagane haina adugum laba chief minister amadi Manipuri cabinet minister kaya lakuda thambiramba ji miyam mafumda thambiramba dugumba wafamsi ngasi phawbada ama dilai dana pa sahi tangkai ma phadalobo masi goiba mami macheram bo ta daba koi gi Manipuri yamna lembuninga ba atopalam dagi laglebu singna jiri hek lansal lakpada koi Manipuri si changba haure haiba khangna bai damukta saga dor ba dugumba yamna koi gi maru ba gera si atu mutam sabiu people singda dum tibiramba hajaga do pungkan biu haina nam hamda apil sitau Manipur gi Western Gate asi sanabagi damakta matam kaya gi mamangdagi foundation stone haibadi umduna leiraba asi
hujik phau sadana leiba asi hujik paliba sarkarna athuba matamda sabiduna mapalamdagi mito lam koiba singna changlakpa matamda manipuri yogle khangadoriba asi gumlaba manipur gi western gate asi athuba matamda sabiu haibasini video journalist babita asangmam galoinana s rosimala jiriba Manipuri Muslim past, present and future haiba hiramda nominini sathagadaba international conference ama ngasidagi hotel Imphal gi Sangai Hall hogdokre. Conference asida Bangladesh, UK, Tripura amadi Assam da khudariba delegate kya su saruk yari. All Manipur Muslim Welfare Association AMMPWA conference hogdokki thoramda Manipur gi ningthau maidingu lesia masana jawba DM University gi Vice Chancellor Hais Dilip, Center for Manipur Studies MU gi Hanagi Director Professor N Joy Kumar amadi Association ki President AR Khan Chingba Miyoi Singh saruk yakhi. Association ki Secretary Dr. Rais Uddin Sheikh na conference asi join khunda khraba Muslim Singh punsinduna culture amadi tongan bahiram singda hena thak wangkana naba pandamda pangtokpani haiki. Manipuri lol ngang ba pangal sing ase kada kada da tari khunda dana leri moina kari tauri karamba akoge phibam da hingli kholi haibra ching basi asi ngasi phawada thijiluba amadi khangning luba leite masigi khanba haurakpa si all Manipur mate pangal welfare association ampwana akoi mangjar pa mang asidi kuirabani sumain tawdana akoi mate chilinau singna tobugumna mate pangal gi su akoi gi I mari sing so ina dakriba sing asi paw phodon naraga akoi punchalaga akoi wakhalol ama khakta oina manglom da changsan ba yaba chakot thaurangi lambi da khangde ama da khangde madu honamin ba yaba khanana ne ba platform ama thirak matamda this international conference on Manipuri Muslims past, present and future masina platform ama oire Taramathoi suba Manipur Vidhan Sabha gi hojik thari batare suba budget mifam ngasi ayu pung taramathoi tabdi hokre adegi mayamna sini anum hairaga cinema haina su dum haina re sir in ngasigi famiba August house sigi February gi tang kunda haukiba sahi 2018 tang kunda honorable member akhoi gi Tamoranjit nasu same question ji rise togi 2018 gi February tang kunda ai record tawjo hubni sir aduda masidesida Manipur state sign Sine policy 2016 si satlani haina 2016 da draft tawkraba potsi karigi satabano haidana honorable member khorigi senior member Tamoranjina hangbada masi athuba matamda satlani haina honorable minister na reply admain pi khibni anu laiba position jaina thangachari basi film masigi Sine policy 2000 Manipur sarkar na 2000 da madugi loigraba policy ema semani haidana dugumba draft tawduna loigraba puthok phongdokadabda ngairamaba adna hojiksi 2016 17 18 19 it becomes 19 aduna sahi si yame adagi plus August house institution honorable minister concern na salhalagani athuba matamda haiba Sine policy 2016 si salhalani haidana lakthok pikre aduna hojiksi mo another February lochale sahi ama complete oigre anu masi sal tribasigi maram karino masi salhan bada haibdi mamangi sarkar dagi su tore dagi anoba sarkar na su salhalani haigre aduga matam si karigi sahi ani hen amuk lowbuno aduna maram orkanda masigi importance si masigi the Manipur state Sine policy 2016 haibasi chalakanda masida kanaba phangadori si aduki matik yam gre sir hujikse sir population hengalakpa adagi larik haiba mayam ama thabak piba ngamaktaba sarkar na adagi even the parents sarkar na piba ngamdraga su parents sing su thabak piba ngamaktaba mayam ama akhoi si lai aduna maram kanda thabak phangdabagi adagi job create tawba ngamdaba adagi maroina Manipur gidi company mayam ama sangsel lakanda tongan ba ID business activity adagi tongan ba small scale industries adagi macro industries adagi tongan ba big
large scale industries mayam ama Manipur dati leijadi Hasik pawagi merthana aten brem taluzari. It's gotta be said that you look good in red. You make my life so easy and effortless. Easy smiles, easy miles. With you, you make my life so easy. Adomgi concrete ke yum singda nong yuba lekrak chatpa madi sing chumthabana chingba khudimak irai lai na ngakthokpa ngamle. Manipur da han boy na UK Tiles House uripok ta fangbiragani drip guard. Drip guard season abiduna adomgi yum singbu nongju nungsagi chekim dagi ngaktokpiu loinana UK Tiles House da makhal khudimak ki tiles, granite, marble, aluminium na chingba su fangbigani. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. The Great Wedding Sale by Mobile Furniture. Medillion Ambulance Services Manipurna Miyamgidamak Hodokchare 24/7 ambulance service Masida hospital amadagi hospital amada patient puba yumdagi hospital da puhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tawbiyo amadi call tawbiyo Medillion Ambulance People Ambulance. Notice the Hanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki Makada Financial Institute amo in a Sakangraba Pradhan Mantri Awas Yojana Housing for All Bisin ki Makada subsidized loan pi bada mangzil thariba Patsobi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara humdo yang dukjare miyamna financial facilities sing lobi na bading sing jare Patsobi Housing Finance Company Limited and its subsidiary group of companies. Break itung mayam putara moksari asim khata paw sing pijari. Imphal West Commando na Major Khul amadi thangal kaithal gi mafam kharada ngasi ayu combing operation chathakre. Saktak se yok daba miyoi tara makata ba verification gi damak city police sinakre. Sangai Pro da leba Lyric Institute of Nursing gi GNM gi mari suba batch ki capping lamp lighting amadi oath taking ceremony ngasi institute adu pangtokre. Thormadu da Medical Directorate Lamphel gi Joint Director Hais Baby Chan RK Sanatombi Vidyalaya Pangai gi Director T Asa Zenems ki Nursing Superintendent P Landoni Devi amadi Institute asigi Principal K Sarwadana Maru oiba musing oina saru yakhi. To pass my life. Dehradun da February gi tang kungamari dagi Masters Game Federation of India Sinduna chatharakhiba National Masters Game English ingani gatara mapanda chahi yankai mathaki single da Manipur gi tulena Uttar Pradesh ki Alok Vatnagar bu taruk ama taruk mari da maithiba pikre chahi yankai gi doubles da Tule amadi Alok Vatnagar na Uttar Pradesh ki Yaspal Arora amadi Sanjoy Kumar bu taret manga taruk sino da maithiba piduna gold medal laukre Hazulo silako da maru iba pawam kona pizari Journalist singi pensions ki mamadi laibak tiba thawdokta laikhidraba matungda piriba senpham hengan na honari haina IPR Minister TH Biswajina Assembly ki house da thamkre amadi Jesami PSC da kulai matik sana laitabadagi Dr. Singna ana lain bada chauna khudong cha da mayoknare Haji phawu goina de ISTV na pizaba Manipuri paw mata sita lusinjari miyeng tabir sungbo mukana from jari